everyone. Hello everyone. Ngasi akong video na puduna lae. Ngasi si New Year ni ba New Year gi adugi akhoi New Year chaba chatke da ni imanabi singa ko. Ado ai kesi mai ke ju dusu ai dum jeng halakke kamai tauba haido. Imanabi kamai tauba haido jeng halakke ba ko. Samse khoi halle ni ba. Curly tauba ko. Ha? Mẹ khơi bắn ra cái bộ này vật chặt lên tu cái mi tu hay là mi một thằng thôi đi khơi nào bi ở đây mà là bi cái bộ này chặt lên thì thiên nha xí khara nhưng mà bây thiên thì nó đó à giờ rồi cái ô hạt cái bộ chơi này vật đó mẹ làm đó biết có là sẽ này kan na video na mi ama liam ma sunung thang kum ta se ne de dia ye ako hai di ado han jen gi hijab do paraga kiji da ka pi ai hijab paraga ne o kiji do lai na ba ha ba lấy chín haju po dum tha lai ngo ha ri sing mo ti bo lấy chín dum tha lai ba lai yang hello ha main road rồi cái âm mình đi thọc lên những hồi ra mình nếu sang để đôi số cái tôi cái tăng cái tôi mình nâng chẳng gì ꯑꯗꯨꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯂꯥꯛꯏꯅꯤ ꯕꯖꯥꯔ ꯌꯧꯗꯣꯔꯦꯕꯀꯣ ꯕꯖꯥꯔ ꯌꯧꯗꯣꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯍꯥꯏꯅ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯑꯩ ꯈ꯭ꯋꯥꯏꯗꯣ ꯑꯩꯅꯦ ꯁꯨꯃꯥꯏꯅ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯒ ꯉꯥꯏꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯗꯣ ꯋꯥꯁꯦ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯉꯥꯡꯕꯅꯤꯅ ꯃꯤꯅ ꯇꯥꯅꯤꯡꯉꯝꯃꯣꯏꯕ ꯑꯩꯅ ꯉꯥꯡꯕꯗꯣ ꯕꯖꯥꯔ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯕꯖꯥꯔ ꯌꯧꯔꯦ ꯌꯦꯟ ꯌꯣꯟꯐꯝꯗꯨꯗꯤ ꯌꯧꯗ꯭ꯔꯤ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯌꯧꯈꯠꯂꯛꯄꯗ ꯉꯥꯏꯔꯤ ꯃꯣꯏ ꯕꯖꯥꯔꯅꯤ ꯑꯃ ꯀꯟꯅ ꯄꯥꯁꯇꯥ ꯍꯧꯕ ꯀꯟꯅ ꯁꯨꯔꯤ ꯑꯗꯣ ꯉꯁꯤ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯤ ꯑꯗꯨ ꯕꯖꯥꯔ ꯌꯧꯔꯦ ꯃꯅꯨꯡꯗ ꯄꯨꯔꯥ ꯄꯣꯏꯟꯗꯣ ꯃꯅꯨꯡꯗ ꯌꯧꯔꯦꯕ oi anu da phone to da nanao nang to da ꯕꯖꯥꯔ ꯌꯧꯔꯦ ꯑꯩꯈꯣꯏ ꯖꯦꯟ ꯌꯣꯟꯐꯝꯗ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯝꯂꯥ ꯂꯩꯒꯦ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯀꯣꯝꯂꯥ ꯂꯩꯒꯦ ꯇꯧꯔꯒ ꯀꯨꯝꯃꯨ ꯂꯥꯛꯑꯦ ꯄꯣꯠ ꯑꯣꯏꯅ ꯂꯩꯔꯦ ꯇꯤꯜꯍꯧ ꯇꯤꯜꯍꯧ ꯂꯩꯒꯦ ꯇꯧꯏꯕ ꯈꯔ ꯂꯥꯡꯉꯦ ꯃꯌꯥꯝ ꯀꯣ ꯇꯤꯜꯍꯧ ꯂꯩꯔꯤ ꯏꯅꯥꯎꯄꯤ ꯑꯂꯨꯒ ꯇꯤꯜꯍꯧꯒ ꯀꯣꯕꯤꯒ ꯂꯩꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣꯒꯤ ꯁꯤꯡꯖꯨꯒꯤꯅꯦ ꯁꯤꯡꯖꯨꯒꯤ ꯕ꯭ꯂꯣꯛꯇꯨꯗꯤ ꯉꯁꯤ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯍꯌꯦꯡ ꯍꯥꯞꯄꯛꯀꯦ ꯉꯁꯤ ꯁꯤꯡꯖꯨꯒꯤ ꯕ꯭ꯂꯣꯛꯇꯣ ꯍꯌꯦꯡ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯅꯥ ꯆꯥꯕꯗꯅꯦ ꯆꯥꯛ ꯆꯥꯕꯗꯁꯨꯅꯦ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯄꯛꯀꯦꯕꯀꯣ ꯑꯗꯣ ꯁꯤꯒꯅ ꯀꯩꯅꯣ ꯇꯧꯏꯕ ꯁꯤꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯄꯛꯏꯅꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤꯅꯦ ꯄꯣꯠ ꯆꯩ ꯂꯩꯕꯗꯣ ꯀꯣꯟꯅ ꯃꯤꯁ ꯇꯧꯍꯧꯗꯣꯏꯅꯤ ꯂꯣꯏꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯀꯟꯅ ꯐꯝꯊꯔꯒ ꯃꯈꯥꯗ ꯇꯧꯏꯁꯤ ꯃꯈꯥꯗ ꯐꯤꯒ ꯂꯥꯛꯏ ꯈꯪꯗꯦ ꯑꯝꯇꯒ samno punmane naw tawnu ngai nan ba ke tawwe sa ꯑꯣꯜꯂ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯁꯦ ꯃꯅꯝ ꯅꯝꯊꯤꯕꯅ ꯑꯩ ꯈꯥꯡ ꯉꯝꯗꯦ ꯑꯩ ꯉꯥꯔꯤ ꯉꯥ ꯀꯩꯀꯥ ꯃꯌꯥꯝ ꯌꯣꯟꯕꯗꯨꯅ asira pa ko janna ba ꯍꯥꯏꯁꯤꯅꯤ lo hai do bani ꯐꯗꯤꯒꯣꯝ ꯑꯃ ꯂꯩꯔꯤꯅꯤ ꯍꯧꯖꯤꯛ kai ha pura
ꯑꯩꯁꯦ ꯉꯥꯏꯕ ꯌꯥꯝ ꯋꯥꯏꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯪꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯂꯩꯅ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯆꯠꯇ꯭ꯔꯣꯕꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯑꯃꯨꯛ ꯈꯜꯂꯤ ꯀꯟꯅ ꯇꯤꯜꯍꯧ ꯈꯟꯕꯗ ꯈꯔ ꯀꯨꯏ ꯆꯪꯉꯅꯤ ꯑꯗꯨꯒ ꯂꯧ ꯑꯃꯨꯛ ꯂꯧꯔꯅꯤ ꯑꯗꯨꯝ ꯃꯇꯝꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯗꯨꯗꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ ꯎꯝ ꯑꯗꯨ ꯃꯇꯦꯛꯇꯣ ꯈꯪꯕ꯭ꯔꯥ ꯊꯥꯔꯛꯀꯦ ꯇꯤꯜꯍꯧꯁꯦ ꯑꯀꯨꯝ ꯍꯩꯗꯣꯛꯈ꯭ꯔꯅꯤ ꯃꯥ ꯌꯦꯡꯉꯣ ꯑꯐꯕ ꯈꯟꯒꯦ ꯍꯥꯏꯅ ꯍꯩꯗꯣꯛꯈꯤꯗ꯭ꯔꯣꯕꯅꯤ ꯅꯃꯥ ꯁꯝꯒꯤ ꯀꯩꯗꯧꯔꯤꯅꯣ ꯍꯩꯗꯣꯛꯎꯗ꯭ꯔꯦ ꯇꯤꯜꯍꯧ ꯈꯟꯕꯗ ꯈꯔ ꯀꯨꯏ ꯆꯪꯉꯦꯕꯣ ꯅꯠꯇ꯭ꯔꯥ ꯑꯩꯈꯣই ꯊꯥꯎ ꯊꯨꯝ ꯂꯩꯕ ꯂꯥꯛꯑꯦ ꯋꯥꯟ ꯇꯥꯏꯝꯁꯨ ꯂꯩꯔꯅꯤ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯄꯥꯁꯇꯥ ꯈꯔ ꯋꯥꯠꯂꯤꯕ ꯄꯥꯁꯇꯥꯗꯨꯅ ꯉꯁꯤ ꯍꯧꯔ ꯆꯥꯗꯣꯏꯅꯦꯕ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯍꯧꯔ ꯆꯥꯗꯣꯏꯅꯦꯕ ꯅ꯭ꯌꯨ ꯏꯌꯥꯔ ꯅꯣꯡꯉꯥꯜꯂꯒ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯆꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅꯅꯦ ꯑꯗꯣ ꯄꯣꯠ ꯆꯩ ꯑꯇꯩ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯉꯁꯤ ꯄꯥꯔꯇꯤ ꯇꯧꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯉꯁꯤꯒꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯗꯨꯒꯒꯤ ꯄꯥꯁꯇꯥ ꯀꯩꯀꯩ ꯃꯌꯥꯝ ꯆꯥꯎꯋꯦ ꯍꯩ ꯃꯍꯤ ꯀꯣꯝꯂꯥ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯎꯍꯜꯂꯒꯦ ꯀꯦꯛꯇꯤ ꯀꯛꯇ꯭ꯔꯦꯕꯀꯣ ꯉꯔꯥꯡ ꯀꯦꯛꯇꯣ ꯀꯛꯇ꯭ꯔꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅꯅꯦꯀꯣ ꯃꯤꯁꯨ ꯌꯥꯝꯗꯦꯕ ꯑꯩꯈꯣꯏꯗꯣ ꯃꯤ 8 9 ꯑꯉꯥꯡꯒ ꯊꯥꯔꯒ ꯑꯉꯥꯡꯒ ꯅꯝꯃꯦꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯒ ꯀꯩꯅꯣ ꯂꯩꯔꯤꯑꯕ ꯋꯥꯟ ꯇꯥꯏꯝ ꯒ꯭ꯂꯥꯁ ꯑꯗꯣ ꯁꯤ ꯋꯥꯟ ꯇꯥꯏꯝꯁꯦ ꯂꯧꯒꯦ ꯇꯧꯔ ꯂꯧꯗ꯭ꯔꯦꯕ ꯑꯇꯣꯞꯄ ꯑꯣꯏꯅ ꯂꯩꯔꯦꯕ ꯐꯖꯕ ꯈꯔ ꯍꯥꯏꯗꯤ ꯈꯔ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛ ꯍꯤꯁꯥꯞ ꯇꯧꯅꯔꯤꯅꯦꯕ ꯑꯗꯩ ꯋꯥꯟ ꯇꯥꯏꯝ ꯂꯧꯔꯒ ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯀꯩꯀꯥ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯍꯤꯁꯥꯞ ꯇꯧꯅꯔꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯑꯩꯈꯣꯏ ꯃꯤ ꯊꯨꯞꯄ ꯂꯣꯏꯔꯗꯤ ꯂꯧ ꯁꯣꯏꯕꯒꯤ ꯅꯪꯅ ꯁꯣꯏꯔꯒ ꯑꯩꯅ ꯑꯣꯏꯅ ꯊꯨꯞꯄꯦ ꯍꯥꯏꯗꯨꯅꯤ ꯂꯐꯣꯏꯁꯦ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯊꯨꯞꯄꯦ ꯑꯩꯈꯣꯏ ꯀꯣꯝꯂꯥ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯅ ꯀꯣꯝꯂꯥ ꯈꯜꯂꯤ ꯀꯣꯝꯂꯥ ꯂꯩꯕ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯒꯦ ꯑꯗꯨꯒ ꯊꯣꯡꯉꯒꯦꯕ ꯈꯔ ꯑꯆꯪꯕꯗꯣ ꯍꯣꯠꯂꯨ ꯐꯖꯅ ꯄꯣꯠꯁꯤꯅꯨ ꯍꯣꯏ ꯅꯪ ꯑꯝꯇ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯄꯤꯔꯣ ꯁꯤꯡꯗꯨ ꯀꯩꯅꯣ ꯇꯧꯔꯣ ꯑꯁ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯈꯟꯕꯗꯨ ꯍꯣꯏ ꯂꯪꯕꯥ ꯁꯦꯒꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯂꯪꯕꯥ ꯁꯦꯒꯥꯏꯔꯦ ꯍꯥꯏꯕ ꯂꯪꯕꯥ ꯁꯦꯒꯥꯏꯔꯦ ꯑꯗꯨ ꯃꯤ ꯈꯔ ꯂꯩꯍꯧ ꯑꯩꯈꯣꯏ ꯑꯥ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯇꯣꯏꯖꯥꯔꯅꯦ ꯑꯩꯈꯣꯏ ꯂꯩꯔꯝꯃꯣ ꯍꯥꯏꯔꯣ ꯅꯪ ꯁꯤꯡꯕ꯭ꯔꯣ ꯁꯤꯡꯁꯨ ꯀꯩꯅꯣ ꯅꯪꯒꯤ ꯃꯦꯀꯞ ꯇꯧꯕ ꯃꯥꯟꯕꯅ ꯃꯦꯀꯞ ꯇꯧꯕ ꯃꯥꯟꯕꯅ ꯃꯃꯥꯏꯁꯦ ꯃꯦꯀꯞꯇꯤ ꯇꯧꯗꯦ ꯁꯩꯒꯣ ꯕꯤꯇ꯭ꯔꯨꯠ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯏ ꯈꯔ ꯍꯥꯞꯆꯤꯟꯒꯦꯁꯦ ꯏ ꯍꯥꯞꯅꯕ ꯄꯣꯠꯅꯤꯁꯦ ꯈꯔꯒ ꯆꯥꯎꯂ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯅꯤꯡꯒꯦ ꯍꯥꯏꯔꯣ ꯀꯥꯈꯠꯂꯛꯏꯅꯤ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯏꯕ ꯇꯤꯜꯍꯧ ꯀꯩꯅꯣꯗꯣ ꯁꯣꯏꯔꯤ ꯇꯤꯜꯍꯧ ꯁꯣꯏꯔꯤ ꯁꯂꯥꯠꯁꯨ ꯁꯣꯏꯒꯦꯅ ꯆꯥꯝꯗ꯭ꯔꯤꯑꯕ ꯂꯣꯏ ꯆꯅꯝ ꯁꯨꯔꯤꯅꯦ ꯑꯗꯣ ꯇꯤꯜꯍꯧ ꯆꯅꯝꯁꯤꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯅꯕ ꯈꯥꯃꯦꯟ ꯁꯤꯟꯕꯁꯨ ꯂꯥꯡꯕꯅ ꯌꯦꯟꯁꯤꯒ ꯂꯩꯔꯦ ꯌꯦꯟꯗꯣ ꯊꯣꯡꯕꯒꯤ ꯔꯦꯗꯤ ꯇꯧꯈꯠꯂꯦ ꯑꯩꯈꯣꯏ ꯃꯩꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯈꯥꯡ ꯁꯥꯔꯤꯑꯕ ꯂꯥꯡꯕꯅꯀꯣ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣ ꯂꯥꯡꯕꯁꯦ ꯆꯥꯛ ꯊꯣꯡꯉꯦ ꯆꯥꯛꯈꯨꯝ ꯐꯗꯤꯁꯤꯒ ꯃꯥꯏꯗꯒ ꯂꯣꯏ ꯊꯦꯡꯉꯦ ꯇꯧꯔꯤꯁꯦ ꯃꯥꯏ ꯇꯩꯁꯜꯂꯤꯒ ꯑꯗꯨꯗꯤ ꯈꯔ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯦ ꯍꯥꯞꯖꯥꯅꯤ ꯍꯣꯏ ꯆꯅꯝ ꯍꯥꯞꯖꯥꯅꯤ ꯍꯥꯞꯄꯣ ꯑꯗꯣ ꯃꯨꯜꯂꯒꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯍꯥꯞꯄꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯊꯣꯡꯉꯦ ꯑꯗꯣ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯃꯥ ꯊꯣꯡꯖꯔꯅꯤ ꯍꯥꯏꯅ
ꯅꯪ ꯍꯥꯏꯔꯛꯑꯣꯕ ꯍꯥꯏꯔꯛꯀꯦ ꯇꯧꯔꯣ ꯍꯥꯏꯔꯛꯀꯦ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯩꯈꯨ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯇꯧꯋꯤ ꯃꯩꯈꯨꯁꯦ ꯑꯩ ꯇꯥꯅ ꯑꯗꯨꯝ ꯂꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯉꯣ ꯀꯔꯤꯅꯣ ꯊꯤꯡꯉꯤꯉꯥꯒꯦ ꯂꯩꯔꯤꯅꯣ ꯆꯅꯝꯁꯦ ꯈꯛꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯔ ꯍꯥꯞꯇꯣꯏꯔꯁꯦ ꯉꯥꯛꯇꯪ ꯁꯤꯡꯁꯦ ꯊꯥꯖꯤꯜꯂꯨꯅꯦ ꯏꯁꯤꯡ ꯃꯨꯠꯈ꯭ꯔꯗꯤ ꯑꯀꯨꯝ ꯋꯥꯗꯣꯏꯕ ꯑꯗꯩꯗ ꯃꯩ ꯊꯥꯔꯅꯨ ꯎꯄꯤ ꯌꯥꯎꯔꯗꯤ ꯀꯥ ꯇꯥꯔꯦ ꯃꯈꯥ ꯆꯥꯛꯁꯦ ꯆꯥꯛ ꯀꯥ ꯇꯥꯔꯦ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯇꯨꯀꯨꯗꯨꯕꯤ ꯃꯩꯗ ꯂꯧꯊꯣꯛꯈ꯭ꯔꯣ ꯃꯩ ꯇꯥꯟ ꯈꯨꯗꯣꯡ ꯃꯅꯨꯡꯗ ꯏꯁ ꯑꯩ ꯂꯨꯝꯍꯟꯒꯦꯗ ꯑꯩ ꯂꯨꯝꯗꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯃꯄꯥꯟ ꯐꯖꯅ ꯀꯣꯠꯁꯜꯂꯨ ꯀꯥꯁꯟꯉꯥꯏ ꯅꯠꯇ꯭ꯔꯗꯤ यार yang punya enam deh kayak gitu. Oh ये चिकन डालते टाइम लेने के लिए बोल रही है Oh. हाँ कहीं नो 해질러 मनिंग तोड़ागा मनी याचेंगे मनी धीरे धीरे मनी याच लो बाबा हाँ अब हो गया वाओ नाइस Nói chuyện gì vậy mà hao vào lắm mùi quá hao cái đó mà đi này chấp cái rồi phải không đi mà mùi với bạn tôi gì mà ada san nama sulai du aku nama lagi matan ऐसा पानी में तो नहीं थोंगे तो तो ओए धनिया काटना पड़ेगा पहले क्या हो रहा से चुकुली चिकन में फिंगर लगा अंगांग ही फिंगर लो चो ओए फिंगर चो अंगांग ही चो ओए लंबा लंबा काटना है ना खाई दे अंगांग में अंगांग ही फिंगर चो अया ओए मोई फिंगर ओए ने फिंगर चो कल फिंगर तंबी उधर छू मारा तब मुझे तम 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 क्या बंदा चना बता नंग ये गोल गोल काटना है या फिर लंबा Ôi mà nó bị cái này nó bị cái gì ngâm đi nó bị cái gì ngâm mà bị tôi già này mà để bu giang lang cái bánh cha này nó hình cha nào mấy kìa nó làm gì vậy hay cái tay không được ôi nó dạ Chắc thì cái đâu ý tôi sẽ có salad chemi sẽ phải đi gom này đấy hả ai ta ni nhỉ nó để một cái bầu nè để hiểu chưa bà chắc thì nè bà salad chemi tu लाल हो गया ना ओए अंगांग खाबे लो चो ऐसे भी रेड है ना क्या खाबे लो चो इतना भी नहीं थोड़ा बहुत अंगांग जिन खाबे लो चो क्या हुआ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯛ ꯊꯥꯡꯗꯣꯛꯅꯔꯦ ꯃꯤ ꯑꯗꯨꯝ ꯐꯝꯅꯈ꯭ꯔꯦꯕꯀꯣ ꯄꯨꯝꯅꯃꯛ ꯏꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛ ꯐꯝꯅꯔꯦ ꯑꯗꯣ ꯃꯦꯝ ꯑꯩꯅ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯩ ꯊꯥꯕꯀꯣ ꯑꯩꯈꯣꯏ ꯀꯀꯥ ꯈꯔꯅ ꯏꯁꯩ ꯊꯥꯕꯗꯨꯒ ꯑꯩꯅ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯇꯥꯔꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥ ꯇꯥꯔꯦꯅ ꯑꯩꯅ ꯍꯥꯞꯄꯛꯇꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ